Jeremiah Pandup Kumapan Pada Taramari Leningthau Ibungona Takpiri Nakhoi na Aibu Phangani Nakhoi gi naraibaktu aina amuk phangani aduga nakhoi zat ategi maraktagi chaithokduna leibadu khomjingani Luk Pandup Tramanga aduga pada ahumdagi manga bawda ubasi ekhoina kari haibgi haiba tarabadi mangkhiba yawgi pandam yaw hairisi kanano haiba tarabadi ekhoigi Israel da leiba misingsi mangkhiba yaw amaga sapmanei makhoi singase prithibigi mafam atai taida koisai chaiduna leithrabani Maramaduna yaw chamagi mangda ama manghi matamda yaw maudra mapaladu huntoga amadu phangnaba thi phangwa matamda aikhoina phangwa matamda haibadi aikhoina phangwa matamsida yawdu phangwa matamda harauri chaba thakpa na singba tawduna nungaiba ulle haibaduni masigi athadi mangkhiba jiu singase BC before Christ haibadi BC lising haibadi BC haidi Jesus Christ na poktigi sahi satret ka kunithoi sida makhoji loi thakibadagi prithibigi mafam khudingda koichai chaidan leigre haiba koichai chaidan leibusingase makhoji phangba matamda yamna harawa phongtokpadudi adugi matangda khoina athoina phangi aduga masida yaw haibasi kanano haiba targidi jiu singsini haiba jiu singase makhoi kana singe haiba tarbadi Myanmar dagi sangpa Chin sing aduga hajik makhoina semdoktuna kuki haiba party sing asini jati sing asini aduna hana mamangi video da aina repatriate cookie from Maitei leba haina mamangi semkhiba serial haibadi archaic adi computer language da archaic serial da haikibaduni aduna hairiba makhoi singasi kana singi haibu margumba aduga mizo gumba asina singba tribe singasi aikhoina khangi adubu aikhoina loina di pallaroi makhoi singase jiu singni makhoi singasi Manipur da leirambasi thengnare aduna makhoi singase hana mamangi video da aikhoina nangi leibakta hallo haiba kuki singda haikibadugi video dugi makha samdrakota archaic serial loina leiba haidi historical serial singasi mathang khangnanaba mayamda uchabaduni maramasina Manipur da makhoigi homeland tanba asi oithokloi aduga phangsu phangloi adugu makhoigi homeland di Israel da hangadabani aduga Israel da makhoigi leifam ni haibasini lan tawdringai mamangda aduga lan tawrba manungda makhoi singasi Manipur dagi Israel da mi khardi chathok chasen yamna tawbajani aduga haiba jati si mafam amada khunda leitaduna leiba hainade makhoichi mafam amadagi mafam amada koina satpa adugumba jati amani aduna Bible da iduna leibagi maram na makhoi singasi Manipur dagi haibadi Maitei leiba asidagi makhoigi maramda hangadawani hanbasi kamaina hangadage haiba tarabadi aeroplane na mathang puduna aeroplane tung sakhigadawani masida Israel da leibami sing aduga jiu sing adi kuki sing asina harawda makhoigi ngangkhai leitaba asi mangkhiba yaw amabu phangmagumani aduna haiba video asi mayamna kumna yengbiyu aduga munna tabiyu jiu sing asina maitegi mathakta lan tawba adu makhoigi wakhanda Manipur se
ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗꯨ ꯈꯪꯗꯗꯨꯅ ꯇꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯃꯖꯥꯇꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯍꯥꯏꯕꯗꯤ ꯏꯖꯔꯦꯜꯗ ꯁꯣꯏꯗꯅ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯇꯧꯒꯅꯤ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯃꯈꯣꯏꯅ ꯍꯥꯠꯂꯒꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯃꯔꯝꯗꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯪꯉꯣꯏ ꯑꯗꯨꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯧꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯅ ꯂꯩꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯂꯩꯕ ꯂꯝꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯔꯝꯗꯝ ꯍꯥꯏꯕꯗꯤ ꯏꯖꯔꯦꯜꯗ ꯍꯜꯂꯣ ꯃꯔꯝꯗꯤ ꯅꯈꯣꯏ ꯂꯣꯏ ꯊꯥꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯗꯨꯅ ꯂꯩꯈꯤꯕ ꯍꯥꯏꯕꯗꯤ ꯆꯤꯊꯦꯛ ꯃꯥꯏꯀꯩ ꯃꯔꯤꯗꯤ ꯈꯣꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯅꯥꯅꯕꯨꯁꯨ ꯂꯥꯟ ꯇꯧꯅꯤꯡꯕ ꯂꯩꯔꯣꯏ ꯅꯈꯣꯏꯅ ꯇꯧꯕ ꯂꯥꯜ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯈꯥꯝꯃꯒ ꯅꯈꯣꯏ ꯇꯣꯛꯄꯗꯨ ꯐꯖꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯝꯗꯝ ꯍꯥꯏꯕꯗꯤ ꯏꯖꯔꯦꯜꯗ ꯂꯣꯏꯅ ꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯁꯔꯀꯥꯔꯅ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯁꯤꯅꯆꯤꯡꯕ ꯊꯧꯔꯥꯡ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯩꯇꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯇꯥꯗꯕꯤꯗ ꯅꯈꯣꯏ ꯅꯁꯥꯒꯤ ꯅꯔꯝꯗꯝꯗ ꯍꯟꯕ ꯑꯁꯤꯅꯤ ꯃꯁꯤ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨꯅꯤ ꯅꯈꯣꯏꯒꯤ ꯑꯥꯔꯀꯥꯏꯞ ꯑꯗꯨꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩꯅ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯕ ꯏꯔꯥꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯖꯔꯦꯜꯒ ꯏꯔꯥꯟꯒ ꯂꯥꯟ ꯇꯧꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯗ ꯃꯁꯤ ꯑꯥꯔꯊ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏ ꯂꯥꯜ ꯑꯗꯨ ꯐꯦꯜ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯅꯈꯣꯏꯒꯤ ꯅꯔꯝ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯔꯝꯗꯤ ꯏꯖꯔꯦꯜ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤ ꯍꯥꯏꯖꯤꯟꯅꯕ ꯁꯦꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯆꯤꯟ ꯊꯤꯗꯨꯅ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯟꯕ ꯖꯥꯇꯤ ꯑꯇꯣꯟꯕ ꯌꯥꯎ ꯁꯪꯒꯨ ꯍꯥꯏꯕꯗꯨ ꯖ꯭ꯌꯨꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯎ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯎ 100ꯗꯒꯤ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯊꯦꯡꯅꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯏꯖꯔꯦꯜꯗ ꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯦꯠꯇꯕꯤꯗ ꯅꯪꯒꯤ ꯅꯔꯩꯕꯥꯛꯇ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯔꯤꯄꯥꯇ꯭ꯔꯦꯠ ꯀꯨꯀꯤ ꯐ꯭ꯔꯣꯝ ꯃꯩꯇꯩ ꯂꯩꯕꯥꯛ ꯍꯥꯏꯕ ꯀꯟꯇꯦꯟ ꯑꯗꯨꯗ ꯚꯤꯗꯤꯑꯣꯗꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯩꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯨꯝꯅꯃꯛ ꯏꯖꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯃꯈꯥ ꯇꯥꯊꯅ ꯅꯥꯒꯥꯗ ꯑꯃꯁꯨꯡ ꯃꯩꯇꯩꯗ ꯂꯥꯟ ꯇꯧꯗꯕꯤꯗ ꯅꯣꯏ ꯅꯁꯥꯅ ꯇꯣꯛꯆꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯏꯖꯔꯦꯜꯒꯤ ꯃꯥꯡꯈꯤꯕ ꯇ꯭ꯔꯥꯏꯕ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯑꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯂꯣꯏꯅꯅ ꯕꯔꯃꯥꯗ ꯂꯩꯕꯗꯨ ꯊꯦꯡꯅꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯍꯥꯏꯕꯗꯤ ꯃꯦꯅꯥꯁꯦ ꯍꯥꯏꯕ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯏꯖꯔꯦꯜꯗꯒꯤ ꯃꯥꯡꯈꯤꯕ ꯖ꯭ꯌꯨꯁꯤꯡꯗꯨꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯦꯅꯥꯏ ꯃꯦꯅꯦꯁꯦ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯂꯣꯏ ꯊꯥꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯥꯏꯁꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ 792 ꯂꯣꯏ ꯊꯥꯈꯤꯕ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯗꯨꯅ ꯂꯩꯈꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡꯗꯨꯅꯤ
ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯂꯩꯅ ꯇꯥꯟꯕ ꯑꯗꯨ ꯑꯁꯤꯅꯤ ꯑꯗꯨꯅ ꯀꯨꯀꯤ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯀꯣꯟꯅ ꯁꯦꯝꯖꯤꯟꯕ ꯍꯥꯏꯗꯤ ꯚꯥꯔꯕꯦꯜ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯦ ꯃꯥꯔ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯖꯣ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯏꯕ ꯈꯔ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯥꯏꯕ 10ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯃ ꯐꯪꯕ ꯑꯗꯨꯅꯤ ꯃꯁꯤꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯈꯣꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩꯕꯅꯤ ꯁꯦꯔꯥꯟꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯩꯅ ꯁꯟꯗꯣꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯐꯨ ꯆꯩꯗꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯅꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯝꯗꯝꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯍꯟꯖꯒꯗꯕꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯗꯣ ꯃꯤꯖꯣꯔꯥꯝꯗ ꯂꯣꯏꯅꯅ ꯕꯔꯃꯥꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯂꯥꯜ ꯍꯧꯔꯤꯕ ꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯥꯒꯥꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯒ ꯃꯩꯇꯩꯗꯒꯤ ꯍꯧꯔꯝꯗꯤ ꯇꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄꯅꯆꯤꯡꯕ ꯀꯌꯥꯃꯨꯛ ꯇꯧꯕ ꯑꯁꯦ ꯏꯁꯣꯔꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯅꯠꯇꯦ ꯃꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯖꯥꯠ ꯑꯇꯩꯒꯤ ꯃꯔꯛꯇꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯅ ꯂꯩꯕꯗꯨꯗꯒꯤ ꯅꯈꯣꯏꯕꯨ ꯈꯣꯝꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯗꯨꯅ ꯂꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛ ꯅꯁꯥꯃꯛ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯪꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯕꯥꯏꯕꯜ ꯑꯁꯤ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯄꯥꯕ ꯇꯥꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯥꯔꯊ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯇꯥꯛꯄꯤꯔꯕ ꯃꯇꯝꯗ ꯂꯥꯟ ꯅꯦꯝꯒꯅꯤ ꯂꯥꯟ ꯂꯩꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯔꯝꯗ ꯍꯜꯂꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯗ ꯔꯤꯄꯥꯇ꯭ꯔꯦꯠ ꯀꯨꯀꯤ ꯐ꯭ꯔꯣꯝ ꯃꯩꯇꯩ ꯂꯩꯕꯥꯛ ꯍꯥꯏꯕ ꯀꯟꯇꯦꯟꯁ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯍꯥꯏꯕꯗꯤ ꯂꯥꯛꯄꯁꯤꯗ ꯖ꯭ꯌꯨꯁꯤꯡ ꯅꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯏꯖꯔꯦꯜꯗ ꯍꯧꯖꯤꯛ ꯍꯟꯕ ꯍꯧꯔꯕꯅꯤ ꯖ꯭ꯌꯨꯁ 194ꯔꯣꯝꯗꯤ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯕꯁꯨ ꯃꯃꯥꯡꯗ ꯍꯥꯟꯅꯅ ꯂꯩꯈ꯭ꯔꯕꯁꯨ ꯂꯩꯔꯕꯅꯤ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯂꯩꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏ ꯃꯈꯥ ꯇꯥꯕꯗ ꯅꯈꯣꯏ ꯍꯟꯈꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯃꯆꯥꯁꯤꯡꯗ ꯑꯉꯥꯡ ꯍꯥꯠꯄ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯂꯨꯝꯍꯥꯠ ꯍꯥꯠꯄ ꯑꯦꯁꯥꯁꯤꯅꯦꯁꯟ ꯇꯧꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯁꯤꯔꯥꯞ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯆꯥꯎꯔꯕ ꯄꯥꯞ ꯑꯃꯅꯤ ꯍꯥꯏꯁꯤ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯝꯗ ꯍꯟꯈꯣ ꯑꯗꯨꯒ ꯂꯥꯜ ꯑꯁꯤ ꯀꯅꯥꯅꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯃꯤ ꯍꯥꯠꯅꯤꯡꯉꯣꯏ ꯅꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯉꯣꯏ ꯃꯔꯝꯗꯤ ꯂꯥꯟ ꯇꯧꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯣꯟꯕ ꯍꯥꯏꯕꯗꯤ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯃꯤ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯈꯟꯗꯨꯅ ꯀꯅꯥꯅꯁꯨ ꯅꯈꯣꯏꯒ ꯃꯥꯟꯅꯅꯤꯡꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯈꯠꯅꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕꯤ ꯃꯐꯝ ꯑꯃꯗꯒꯤ ꯀꯣꯏꯍꯣꯡ ꯍꯣꯡꯅ ꯆꯠꯄꯒꯤ ꯅꯈꯣꯏꯒꯤ ꯖꯤꯟꯒꯤ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯍꯦꯔꯤꯗꯤꯇꯤꯒꯤ ꯑꯣꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯄꯥꯕ ꯃꯇꯝꯗ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯕ ꯇꯣꯛꯇꯨꯅ ꯅꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯏꯖꯔꯦꯜꯒ ꯏꯔꯥꯟꯒ ꯂꯥꯟ ꯇꯧꯅꯕ ꯑꯗꯨꯁꯨ ꯇꯣꯛꯂꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯃꯤ ꯍꯥꯠꯄ ꯑꯗꯨꯒ ꯃꯤ ꯅꯨꯡꯁꯤꯅꯗꯕ ꯃꯤ ꯈꯠꯅꯕ ꯑꯦꯒ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯋꯥꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖꯕꯨ ꯃꯥꯡꯅꯕꯅꯤ ꯑꯗꯨꯅ ꯖ꯭ꯌꯨ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯕ ꯄꯣꯄꯤ ꯊꯥꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏ ꯆꯨꯝꯂꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯂꯩꯒꯅꯤ
ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯄꯤꯕ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯃꯝꯗ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯄꯣꯠ ꯍꯣꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯝꯗ ꯆꯠꯈ꯭ꯔꯣ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯏꯖꯔꯦꯜ ꯒꯣꯔꯃꯦꯟꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯍꯧꯕꯗ ꯁꯥꯟꯇꯤ ꯂꯩꯍꯧꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯍꯣꯟꯗꯨꯅ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨ ꯂꯣꯏꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯅ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯁꯨꯃꯥꯏꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥ ꯑꯗꯨꯅꯤ ꯖꯤꯁꯁ ꯈ꯭ꯔꯥꯏꯁꯅꯗꯤ ꯑꯁꯤꯒꯨꯝꯕ ꯈꯠꯅꯕ ꯆꯩꯅꯕ ꯍꯥꯠꯅꯕꯁꯤ ꯇꯧꯒꯅꯣ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯕꯅꯤ ꯑꯣꯜ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯤꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯏꯖꯔꯦꯜꯗꯒꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯏꯖꯔꯦꯜꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗꯒꯤꯁꯨ ꯑꯗꯨꯒ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗꯒꯤꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯏꯗꯨꯅ ꯂꯣꯏꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯇꯨꯡꯗ ꯃꯈꯥ ꯆꯠꯊꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯃꯥꯡꯅꯕ ꯗ꯭ꯔꯛ ꯂꯂꯣꯟꯁꯜꯂꯛꯄ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄ ꯅꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯇꯧꯕꯗꯨ ꯃꯇꯨꯡ ꯃꯈꯥ ꯍꯟꯅ ꯇꯧꯔꯅꯣ ꯂꯥꯜ ꯑꯁꯤ ꯃꯁꯤꯗ ꯂꯣꯏꯁꯜꯂꯣ ꯅꯣꯏ ꯅꯁꯥꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯩꯇꯩꯅ ꯅꯈꯣꯏꯕꯨ ꯍꯧꯕ ꯅꯠꯇꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯒ ꯀꯅꯥꯅꯁꯨ ꯃꯥꯟꯅꯅꯤꯡꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥ ꯈꯪꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯅꯣꯏꯅ ꯇꯣꯛꯄ ꯃꯇꯝꯗ ꯂꯥꯟꯁꯤ ꯈꯨꯗꯛꯇ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯟꯃꯤꯟꯅꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯁꯤꯡ ꯍꯦꯟꯅꯕꯒꯤ ꯅꯠꯇꯕ ꯑꯩꯅ ꯚ꯭ꯌꯨ ꯌꯥꯝꯅꯕꯒꯤ ꯅꯠꯇꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯁꯤ ꯂꯥꯜ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯗꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯏꯖꯔꯦꯜꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯣꯏꯔꯁꯨ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯔꯁꯨ ꯍꯟꯈ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯁꯤꯡꯅ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯆꯥꯎꯊꯣꯛꯅꯕ ꯀꯥꯏꯅ ꯇꯧꯔꯝꯕꯗꯨ ꯅꯈꯣꯏ ꯑꯔꯥꯟꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯅꯔꯝꯗꯝꯒꯤ ꯑꯣꯏꯕ ꯖꯤꯎꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯈꯪꯂꯣ ꯃꯁꯤ ꯅꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯂꯣꯏꯅ ꯁꯤꯌꯥꯔ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯇꯧꯗꯅꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯕ ꯍꯥꯏꯕꯗꯤ ꯔꯤꯄꯥꯇ꯭ꯔꯤꯌꯦꯠ all Jews from Manipur to Israel ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ civic sense ꯑꯗꯨꯒ ꯁꯤꯚꯤꯛꯁꯀꯤ ꯏꯖꯨꯀꯦꯁꯟꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯃꯁꯤ ꯍꯥꯏꯖꯔꯤ ꯁꯤꯌꯥꯔ ꯇꯧꯕꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯥꯜ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯗ ꯃꯥꯡ ꯇꯥꯛꯍꯜꯂꯤ ꯈꯩꯅꯤ ꯒꯟꯖꯥ ꯌꯨ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤ ꯃꯥꯡ ꯇꯥꯛꯍꯜꯂꯤ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯃꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨꯁꯨ ꯅꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯣ ꯑꯗꯨꯒ ꯂꯥꯟꯗꯨ ꯂꯣꯏꯁꯤꯜꯂꯣ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯃꯤꯅ ꯐꯨꯕ ꯈꯣꯠꯄ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯗ꯭ꯔꯤꯜ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤ ꯇꯧꯕꯤꯒꯅꯨ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯀꯥꯟꯅꯗꯕ ꯃꯤꯅꯦꯅ ꯂꯧꯒꯅꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤ ꯅꯠꯇꯦ ꯑꯅꯦꯝꯕ ꯊꯥꯛꯀꯤ ꯃꯤꯅꯦꯅ ꯂꯧꯒꯅꯤ ꯔꯤꯂꯦ ꯆꯠꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯂꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯌꯥꯎꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯀꯠ ꯃꯤꯐꯝꯅꯆꯤꯡꯕ ꯇꯧꯕꯗꯤ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯁ ꯃꯦꯗꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯆꯠꯄꯁꯨ ꯎꯏ ꯃꯁꯤ ꯇꯧꯔꯅꯨ ꯄꯨꯡꯇꯣꯛ ꯇꯣꯛꯂꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯌꯦꯡꯕꯗꯒꯤ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯈ꯭ꯔో ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯖꯤꯎ ꯖꯥꯇꯤꯔꯣꯝꯗ ꯇꯤꯟꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯒꯨꯝꯅ ꯚꯤꯗꯤꯑꯣꯁꯤ ꯍꯦꯛ ꯌꯦꯡꯕꯒ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯈꯣꯏ ꯆꯥꯎꯔꯕ ꯄꯥꯞ ꯑꯃꯅꯤ
ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯄꯥꯞ ꯑꯗꯨ ꯃꯗꯨꯒꯤ ꯄꯥꯞ ꯑꯗꯨ ꯀꯅꯥꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯃꯔꯝ ꯆꯥꯗꯅ ꯍꯧꯔꯛꯄꯅꯦ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩꯅ ꯇꯧꯁꯟꯅꯔꯒ ꯁꯦꯝꯖꯤꯟꯅꯔꯒ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯋꯥꯁꯤ ꯉꯥꯡꯉꯣꯕ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯝꯃꯣꯕ ꯏꯁꯣꯔ ꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯤ ꯍꯥꯠꯀꯗꯧꯕ ꯅꯠꯇꯦ ꯙꯔꯃꯒꯤ ꯂꯥꯟ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯌꯨꯝ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯍꯣꯝꯂꯦꯟ ꯀꯨꯀꯤ ꯂꯦꯟ ꯂꯩꯗꯨ ꯅꯣꯏ ꯈꯪꯗ꯭ꯔꯦ ꯀꯨꯀꯤ ꯂꯦꯟ ꯍꯥꯏꯕꯁꯤꯗꯤꯅꯦ ꯏꯖꯔꯦꯜꯗꯅꯦꯁꯤ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯥꯛꯑꯕꯅꯤꯅ ꯅꯪꯒꯤ ꯅꯔꯝꯗ ꯍꯟꯒꯣ ꯍꯥꯏꯕꯁꯤ ꯅꯣꯏ ꯅꯁꯥꯅ ꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯃꯩꯇꯩ ꯃꯆꯥ ꯃꯥꯡꯅꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯑꯔꯥꯟꯕ ꯑꯃꯅꯤ ꯅꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣꯏ ꯑꯔꯥꯟꯕ ꯃꯤꯕꯨ ꯐꯠꯇꯕ ꯃꯤꯕꯨ ꯀꯅꯥꯅꯁꯨ ꯃꯤꯍꯥꯠꯄ ꯃꯤꯗꯨꯕꯨ ꯀꯅꯥꯁꯨ ꯁꯝꯅꯅꯤꯡꯉꯣꯏ ꯇꯨꯀꯠꯆꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯁꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯆꯪꯖꯔꯤ